Hi mayam khurumjari mayam aise ngasi se mayam da sum nungaitaba macha ma sum share tawjage na tawrokpani ado mayam lana khanbiroi haina khalle ichana pije hogale aina wangang basida ado mayam kaisu leibu wana teda ngasi se yam nungaitaba ai tare ise kaino haidi aina yam wana hona jaraga aina paneer to sangom sanado aduduga palang saga phajana thongjarebako adra phajana thongbo khobagi video je loina ba laure video se loina ba loina laujare ba matung sida thangtoktana mubang tawdana sathokdana loi sathoko loi kan hagala kan aina hujika na tawkiba record tawkiba video do amta yenge na taraga yenga khadidi aina nga sai dagi sari banga peng ngangi ba kai tawriba mayam do video do record to amatta he tawram da bai wani da ada yam nungai dra ba isa taptai cha thu e aduga taptai na so sa thu matung jida firol hong to e icha ji so ai ngai ba ngam da ba dagi tungra bane base ado sakana boteng sidi cha thu bani na nungsu ngai te su ang wana number video sibu thong bagi thak bagi ama tawdana tawam ga khonari ta khai am yaw du su ke sunate mayam ai thong ba khatang gi share taw jere mayam waro bi roi hana khali ado no se biduna like macha ma tok sanbiramo subscribe tok sanbiramo comments tok sanbiramo aduna anowi yang bira ko isini naw mayam gidani ko ina subscribe tok sanbiramo haise ado hana dagi yang isini naw mayam di adum kanu sibo comments mayam tok sanbire haninga laitana thaga sari adaga sigida matari agi thongbo thakpagi video matat amse sije mayam yengminase mayam sigi kanu se paneer se aina chamtho e sengna aduga makak kakthatlaga ano kakthatlabani ado sinai thau sahanjare sona paneer kakna ado paneer se haifetang aina kabak thau da taw thokjarage man toroga makak hapiraga thau da yamna kana na taba haifet marol ama haifet wari ama taw thokam leibodo na mai taw thoga oina tawsi sisina palak ne palak se ne phajana sengna chamthok sare ising da tingaga thamjare aduga thamaba matung je thangna kabak sangtak na kathajare ko aduga kathajaraga ai grinder da takhai jare aduga ngasai gi thada gi ba paneer do adudo asi makada onthok jarabani aina aduga paneer taw gi ba thaw do adugi thaw du da ne ba ko jira khara thada jare adegi hangamaru khara thada jare adesina kano phadigo maru dania powder asina kano morok powder hadi chili powder aduga phajana mix tawbirasi ko thawsira phajana sma tawraga ai masala ka kaisina hana matam khudimuk tangauje kaino haitari maroi mera hapa matungna masala hapaje maru do sabada thille adi tar yaw targa hauna ba sida haida jare sina inga sagi palak ina mixi da grinder inga takhai je giba palak ke duni aduga si phajana mix tawbiraga phajana munna farak lawbagi kemna tawbi changda du bongobirani phajana adu singaure te ai mahi kaisu hap khide ngasagi mahi du khatang ni ko aduna adum ni to smataro ola mai lei dharaga ngobi ba phajana samantaro ga ngobi rani machu ngasai sangtik sangbado khara brown haipela ego phajana saure huji kanu hapchan ba yara ani paneer hapaya ani paneer hapchara ge ngasai taw diba paneer do duduni se paneer hapchan jagre duga ai thum thakchan jare ko thum thakchan jare aduga ngahak sawhalani ko aduga sa maroi da awa phadikom to khitang gi phuire aduisu manam sina ba hapjara bani aise ki thaksan birani aduga ghi khitang hapjage desi ghi ada ghi leitaba midadi adum kaino na hapasu yai kariba butter gumba adum hapi rasu kai sukaide ichamas masa ani hapjare kaino di agi kaino se paneer se pawa mane bo yame bo ko si thaksari sina kaino ne paneer masala tha aga thong taraga di paneer gi magi manam nungsiba khushbu do du yawidana ado hujik loijare aigi paneer thongba mayam thank you